Orkhul ki thodok to laikhidaba mioi mari sukre khoisang no miyamna nongmai lut tawkhre ngarang ayuk Orkhul district headquarter de laiba tangkhul khul ani gi marakta lam gi wahauda ungkhonarak putiki nongmai kamnar puki thodok ta taruk suba manipur rifles person ama yauna khunja ani sikiba aduga tharaga puna laikhidaba mioi mari sukre loinena khunja singna Orkhul police station da thomji lakhibaga loinena police station adu thamba nongmai 19 amadi maru kaya amrom lakhre hai thokriba thodok adugi matang da press na phangma pawgi matung ina ngarang thokhiba thodok adugu mari lena security force na akan section tharaun lakhat pagalena na district magistrate ki maikai degi Orkhul district pun makta curfew thamjile haina miyam da log thoklingai cherak aduda masing yamlaba khunja kaya ama Orkhul district police station da thomji lakhi bagalena nongmai amadi yamla marusing adu lakhibani hari thokriba thodok aduga mari lena na Orkhul district police na case ama lokhotna thijin humjin magi thabak akan mong sa thakre adum oinama hujik phawgu na thodok adu chenaba mi amata phawa punmagi pawdi press na phangmangamdri ta nongmai phawbu kapna ki nongmai kapna badu da mi ahum lekhidabani aduga khara amna asok opan nangkibani asok pasing adu Orkhul district hospital da pukatuna laikana khraba matungda ka hena aruba phim da leiba anaba sing imphal gi tonga tonga hospital sinda pukatuna laikan nakhibani thokliba thodok asi yenglaga district magistrate na Orkhul da pamdaba thodok sing makhata na thoktunam lokhotpa section tharang gi saruk ama oina ngarang ayuk pung mapan makhai degi hoduna curfew gi athingba thamkhibagalona district asta broadband kudaktagi ban tawduna thamkhibani hojik makha taba thokningdaba thodok thoktanaba security force na akan mongda section tharang lakhotli hairi Orkhul police station dagi lakhraba khulai sing adudi carbine ani stegan ama insas taru 9mm gi pistol nipan Esler ama AK-47 की rifles ahum AK-47 की काप यारी पर नोंग मरु साम मरफू इंसास rifles मरु सहूं मरफू carbine मरु सनी का यंखई 9mm की मरु सनी अमदी Esler की मरु तरा निहारी पोल लिक पुबा तता ट्रक अमा मई चाकरे Assam lomdagi steel amadi aluminum na saba sapfu amadi kolik haptuna porokpa tata truck ama ngasi National Highway 37 Imphal Jiribam lambi gi Tamenglong district ki manung chanba kambiro manakta lambi da tinglaba electric wire da thiengnubudi gi mai sakre mai sakpu gi thodok aduda truck asigi mathak thangba saruk maina ka hena sakibugolona na truck asibu tharuk liba truck adugi driver adu songtho hoduna asok apandi yahodre thodok hek thokpaga manakta duty tawdun leba police amade CRPF ki personnel sing na makhata na amangata thoktana ba thabak sing lakhotki hairi kangdaba sina yung gi geta bom thamamle amade yum amadana nomai kapsilamle ngasi ayuk pung 3:04 tawa adwaida Thobal district ki manung chanba Hairok police station na konba salungpham mayai lekai da leiba mi amagi yumda sakang daba sing na bom thamamle hairi thodok asi matang da press na phangba paw amagi matung ina bom adu salungpham mayai lekai adumukda leiba Thangjam Chandrakumar apokpatias apiki yung gi geta sakang daba sing aduna bom adu imung manungi mioi sing athengnarak putike Hairok police ta paw piro matungda police ki bom expert sing laktuna tek tekai dana bom dilo thokre hairi hojik phawgi na bom adu kanana kari gi damak thamlamano haiba khangmangambri nakal amoromda kaisam thong hodam nirakta leiba RK Sidaljit Kawmi amag mayumda su sakang daba khulai paibasina nongmai round khara kapsin aki khang piram le hairi thodok aduda asok apan amata yawkiba pawdi leite nomai kapsilamagi thodok adugi mayakta lekai adugi miyamna yumlakta nomai kapsilamba adu yaningdaba phongdoktana kaisam pat hodam nirakta da leiba lekai adugi miyamna wakat mifam famduna thawong adubu yaningdaba phongdokre hairi Timak Haokip atopa jail da pugi afam leite Kuki terrorist na phajinduna thamliba maitai masa ani oinam thoithoi amadi thoksom thoithoiba maitai ani bu thadokpa taragadi NIA na pharga jail da thamliba Timak Haokipu Sujanpur gi jail da thamgadabani adu oiba taragadi kuki terrorist singi kasada lairiba maitai nupa ani adu thadoke haina Manipur gi DGP na phongdokhi haibu wafam adu national media singda sawak phakle Serek asida sajiwa jail da lairiba Timak Haokipu security gi akanba section thoranggalona Sujanpur gi jail da pukre haibagi rumor ama social media da paksana sandrol iba asi pause asina sajiwa jail gi authority ga wari sanabada hojiki oina Timak Haokip sajiwa jail da lengna lairi haina phungdrokhi Ti Haokip Sujanpur gi jail da punna ga phom Manipur lengak amadi mari reinaba authority singi market gi khangalakpa leitri marak asida
ngarang nungthil intelligence ki mokok thongba officer sing yauna sajiwa jail da hojik oriba jail gi phimum jingsinba laklamliba intelligence ki team aduda timak Haokip mahakna sajiwa jail da leiriba asi secular oidre maram aduna jail authority da haibiraga mahaki security pibinabasu makhatana phongdokre hairi karigidamukta sajiwa jail da leiraga security pamlibano haibigo hang asi lakpa matamda timak Haokipna phongdoki bada sajiwa jail manungda leiriba inmate sing asi community suna leiriba inmate sing asigi manungda mitai amadi mitai pangal singna mahakna singnaba amata leite adubu jail asida leiriba kuki inmate kullom asida mahakna singnaba leire timak Haokipta attack torpa yai haina khanbadagi mangonda security piu haina phongdokibani hairi Nakal amoromda kuki militant singna haukiba September 13 Assam Rifles ni Koithen Manbida SSC GD recruitment rally awsat kiba Thawal district ki naha ani phadna nimit taruk ni rom mokhogi custody da thamna matung ngasi ayuk pung mangarom taba adwaida Kangpopi district ki SP da sinarkhraba matung Kangpopi SP na kuthang oina Imphal Police Station da sinagkhibaga loinana hojik makoi Imphal Police Station da gi imung munungi miyoisina khusina khare hari Panmayabadi oinam thoithoiba Ningom Johnson amadi thoksom thoithoi mamang thagi kontrata New Kaithenman bigi SCCGD recruitment rally yaunabagi chatpada lambida khangdadana Google Map ti yenglaga Seranana Imphal Dimapur lambi Kangpopi district headquarter Yorokpadagi kuki militant singna makoi ahum pharaba matungda miyoi Johnson ko miyoi ama thadokkhraga makoi ani phadana thamlakhibani andra trial da laiba kuki prisoner 13 ngasi ayuk Angan bada Supermana Police Station da sinakre hairi ngasi makoi ani thadokhraba matungda ngasi makoi ani thadokkhriba adu hana under train da leramba kuki prisoner 13 ayuk angan bada Supermana Police Station da sinakre hairi prisoner sing asi bela tha amorongi mamang dagi thadokhrabsu escort matrix ana piba ngamdabana chatpa ngamdana lerakhiba adu ngasi Maitai naha ani adu thadokpaga loinana makoi ani su Supermana Police Station da sinakibani hairi